Assalamualaikum warahmatullahi wabarakatuh. Aiki Aka Aiki Magundi Allah Khakta Dahangune Aiki Aka Aiki Magundi Allah Khakta Mustafa ki marup sindo hamune aiki akada Mustafa ki marup sindo hamune aiki akada sane Mustafa bukhaning laba hiragi marupta hangu Mustafa bukhaning laba hiragi marupta hangu Hangunong siba akagi makud makidua sinda Hangunong siba akagi makud makidua sinda Haidar Ali ki pirang do Haidar Ali ki pirang do Nabi ki mit yenda hangu Haidar Ali ki pirang do Nabi ki mit yenda hangu Abu Turab tahangune Abu Bakar ki magundo Abu Turab tahangune Abu Bakar ki magundo Siddiq Akbar ki khuda masana Siddiq Akbar ki khuda masana bayate lauki Islam da sahi singhi karima guntha lohai bado Islam da sahi singhi karima guntha lohai bado Rasulullah hagi chacha hajarat ham jada hangu Rasulullah hagi chacha hajarat
रत हम ज्यादा हम माशाअल्लाह। नेक्स्ट